ꯅꯪꯕꯨ ꯊꯕꯛ ꯁꯨꯕ ꯆꯠꯀꯅꯤꯗꯥꯏꯅꯦ ꯆꯠꯂꯔꯣꯏꯗ꯭ꯔꯕ ꯆꯠꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯕ ꯑꯁ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯅꯦ ꯆꯕꯦꯡ ꯉꯥꯡꯉꯗꯅ ꯑꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯍꯥ ꯆꯥꯛꯁꯨ ꯄꯤꯛꯊꯅ ꯆꯥꯊꯣꯛꯑꯦ ꯑꯗꯨꯒ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕꯅꯦꯕ ꯑꯣ ꯆꯥꯛꯇꯣ ꯐꯣꯡ ꯁꯥꯕꯗꯣ ꯆꯥꯔꯗꯤꯅꯦ ꯐꯒꯗꯧꯕ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯦ ꯆꯖꯤꯛ ꯑꯔꯦꯝꯄꯥꯗꯣ ꯉꯧꯔ ꯆꯥꯔꯕꯅꯤꯅꯅꯦ ꯄꯨꯛꯁꯦ ꯂꯦꯡꯈꯠꯂꯛꯑꯕ ꯀꯔꯤꯅꯣ ꯈꯪꯗꯦꯅꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯕꯨꯛꯁꯦ ꯄꯤꯛ ꯊꯪꯉꯩ ꯆꯥꯁꯤꯜꯂꯦ ꯑꯗꯨꯒ ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯕꯗꯨꯅ ꯆꯠꯅꯤꯡꯉꯛꯇ꯭ꯔꯦ ꯑꯗꯨꯒ ꯆꯥꯛ ꯐꯣꯡ ꯁꯥꯕ ꯆꯥꯔꯒ ꯆꯠꯂꯗꯤ ꯐꯒꯗꯕꯅꯤ ꯀꯥꯏꯅ ꯑꯣꯅꯦ ꯆꯦꯡ ꯋꯥꯅꯕ ꯁꯦꯜꯗꯣ ꯄꯨꯁꯤꯜꯂꯛꯑꯣ ꯆꯥꯛ ꯐꯣꯡ ꯁꯥꯕꯗꯣ ꯊꯤꯔꯒ ꯄꯨꯊꯣꯔꯛꯀꯦ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯆꯕꯦꯡ ꯉꯥꯡꯉꯗꯅ ꯐꯣꯟꯅꯦꯅ ꯄꯥꯏꯗ꯭ꯔꯦ ꯈꯪꯉꯗꯤ ꯀꯣꯛꯊꯣꯛꯑꯣꯏ ꯄꯥꯈꯤꯡꯗ ꯈꯤꯡꯉꯛꯀꯅꯦꯕ ꯑꯣ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯑꯣꯏꯔꯤꯅꯤꯌꯦ ꯃꯤ ꯌꯨꯝ ꯁꯥꯕꯒꯤ ꯊꯕꯛꯇꯕꯨ ꯅꯣꯡꯃꯃꯨꯛ ꯆꯠ ꯅꯣꯡꯃꯃꯨꯛ ꯂꯦꯞ ꯃꯤꯅꯅꯦ ꯐꯨꯔꯛꯇ꯭ꯔꯤꯗꯣ ꯅꯔꯥꯏꯕꯛꯇꯣ ꯌꯥꯝ ꯐꯔꯕꯅꯦ ꯍꯦ ꯃꯤꯒꯤ ꯌꯨꯝꯁꯨ ꯆꯠꯄꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛꯂꯣ ꯍꯥ ꯅꯨꯡꯉꯥꯏꯕ ꯊꯕꯛꯂꯕ ꯅꯠꯇ꯭ꯔꯒ ꯅꯪ ꯑꯝꯇ ꯁꯨꯔ ꯌꯦꯡꯆꯨꯅꯦ ꯑꯝꯇ ꯌꯦꯡꯆꯧꯕ ꯈꯪꯗꯤ ꯈꯪꯗꯅ ꯍꯔꯦ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯕꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯊꯤꯔꯒ ꯆꯠꯇꯥꯔꯦꯅꯦ ꯑꯣ ꯏꯕꯨꯡꯉꯣ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯇꯧꯔꯒꯅꯦ ꯇꯣꯂꯣꯞ ꯆꯥꯔꯤꯁꯤꯡꯁꯤꯁꯨꯅꯦ ꯂꯦꯝꯅ ꯐꯪꯕ ꯑꯃꯠꯇ ꯅꯠꯇꯦ ꯑꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯨꯁꯨꯗ ꯈꯦꯠꯅꯩ ꯑꯣ ꯑꯗꯨ ꯈꯪꯉꯗꯤ ꯅꯍꯥꯟꯅ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔ ꯑꯃ ꯇꯝꯃꯝꯃꯨ ꯌꯥꯗ꯭ꯔꯣ ꯉꯥꯡꯈꯤꯗꯧꯀꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯁꯤ ꯃꯃꯥꯏꯁꯤ ꯃꯣꯕꯥꯏꯜꯗ ꯊꯨꯝꯖꯜꯂꯛꯄ ꯍꯥꯠꯂꯣ ꯑꯩꯇ ꯁꯤꯖꯈ꯭ꯔꯒꯦ ꯑꯣ ꯁꯤꯖꯈ꯭ꯔꯣ ꯅꯁꯛꯃꯛꯅ ꯅꯃꯤꯡ ꯀꯥꯏꯗꯤ ꯊꯝꯕꯥꯜ ꯀꯥꯏꯅ ꯑꯣ ꯊꯝꯕꯥꯜ ꯃꯥꯟꯗ꯭ꯔꯦ ꯊꯝꯆꯦꯠ ꯃꯥꯜꯂꯦ ꯑꯣ ꯐꯖꯔꯦ ꯅꯪꯗꯤ ꯅꯪꯁꯨ ꯉꯥꯟꯕ ꯀꯥꯏ ꯍꯥꯏꯗꯥꯏꯅꯦ ꯍꯧꯖꯤꯛꯇꯤꯅꯦ ꯉꯥꯟꯗ꯭ꯔꯦ ꯄꯨꯝꯃꯝꯃꯝꯃꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯁꯤ ꯇꯧꯔꯤꯁꯤ ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯅꯨꯄꯥ ꯑꯁꯣꯝꯗꯅ ꯌꯨꯝꯕꯨꯅ ꯋꯥ ꯇꯣꯛꯄꯗ ꯂꯣꯏꯔꯦ ꯊꯕꯛ ꯇꯞꯄꯦꯅ ꯁꯣꯝꯗꯅ ꯅꯪꯅ ꯆꯠꯅꯤꯡꯕꯣꯏ ꯆꯠꯅꯤꯡꯗꯕꯣꯏ ꯇꯜꯂꯦ ꯅꯣꯏꯁꯤꯗꯤ ꯑꯁꯦꯡꯕ ꯇꯥꯉꯣ ꯑꯝꯇ ꯊꯦꯝꯃꯒ ꯄꯨꯒꯣ ꯉꯁꯥꯏꯗꯒꯤꯅꯦ ꯊꯕꯛ ꯁꯨꯕ ꯆꯠꯇꯣꯏꯅꯦꯅ ꯆꯥꯛ ꯄꯤꯛꯊꯟꯅ ꯆꯥꯁꯤꯜꯂꯦ ꯑꯗꯨꯒ ꯍꯨꯏ ꯑꯉꯥꯎꯕ ꯁꯥꯗꯅ ꯑꯩꯉꯣꯟꯗ ꯉꯪꯗꯅ ꯂꯩꯔꯦ ꯅꯪ ꯋꯥ ꯌꯥꯝ ꯃꯈꯥ ꯇꯥꯔꯛꯀꯅꯨꯀꯣ ꯆꯠꯂꯣ ꯑꯝꯇ ꯂꯣꯏꯁꯜꯂꯣ ꯆꯠꯂꯣ ꯑꯩ ꯐꯨꯔꯤꯠ ꯑꯝꯇ ꯂꯤꯠꯂꯛꯈꯤꯒꯦ इबेम नंजो नोई निपासे मरई कले हारदिने याना बगर चलो खरजु खुमोनु कइदरोगे तांगो सुखों खुमजारोइना लेरबने चिंबानगसे करलक चे खांगबने अदा माइ मसक्से उबदने हेक्ता खुमनिंगकपा ꯍꯩ ꯈꯔ ꯉꯥꯡꯉꯗꯤ ꯌꯥꯔꯦ ꯍꯥꯏꯁꯤꯅꯤ ꯅꯪ ꯍꯜꯂꯛꯄꯗꯅꯦ ꯌꯨꯝꯕꯥ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯁꯤꯅꯤ अस्कांदे लाओसे ꯈꯣꯏꯗꯧꯒꯁꯦ ꯕ꯭ꯔꯤ ꯁꯧꯒꯠꯂꯦꯃꯤ 시부 그런 누파노 캉데메 이신 그래 해로 그렇게 해로 아이씨 나는 야마 아스 꽝가 나래다 나니 지각 뒷보다 쾅 나네 바다 앞서로 정구 손다 서등이 हिदाक बोरोने 뭐라게 ꯅꯪꯅ ꯃꯔꯣꯟ ꯑꯃ ꯊꯕꯛ ꯐꯔꯤꯅꯦꯅ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯔꯗ꯭ꯔꯥ ꯃꯊꯪ ꯃꯄꯣꯛ ꯁꯣꯏꯔꯁꯨ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯋꯥꯈꯜ ꯇꯥꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯁꯤ
ꯍꯣꯏ ꯁꯤꯝꯇ ꯂꯧꯊꯣꯛꯂꯛꯑꯣꯁꯦ ꯊꯕꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯝꯇ ꯂꯧꯊꯣꯛꯈ꯭ꯔꯣ ꯁꯠ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ ꯏꯃꯥ ꯑꯗꯨ ꯅꯪꯗꯤ ꯐꯅꯕ ꯍꯩꯔꯤꯅꯦ ꯀꯃꯥꯏꯅ ꯍꯩꯔꯨꯏꯕ ꯅꯪꯅ ꯑꯁ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯕꯅꯤꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯧꯕ ꯊꯕꯛꯇꯨꯗ ꯌꯦꯡꯕꯗ ꯍꯩꯔꯛꯏꯅꯤꯅꯦ ꯅꯪꯁꯨ ꯍꯩꯒꯦꯗꯤ ꯑꯩ ꯇꯩꯁꯦ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯨ ꯌꯥꯔꯦꯕ ꯉꯁꯤ ꯊꯕꯛꯁꯤꯗꯤ ꯍꯩꯖꯅꯤꯡꯗ꯭ꯔꯦ ꯑꯗꯨ ꯊꯝꯈ꯭ꯔꯣ ꯌꯥꯔꯦꯃꯤ ꯊꯕꯛꯁꯦ ꯂꯣꯏ ꯊꯣꯛꯅꯕꯗꯣ ꯍꯣꯠꯅ ꯂꯩꯅꯦꯕ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅꯤ ꯑꯩꯈꯣꯏꯕꯨ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯒ ꯑꯗꯨꯝ ꯂꯩꯔꯁꯦ ꯍꯥꯏꯔꯕ ꯄꯦꯟꯗꯤ ꯄꯦꯟꯗꯦꯍꯦ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯕꯨ ꯊꯕꯛ ꯑꯐ ꯑꯐꯕ ꯊꯕꯛꯁꯦ ꯁꯨꯗꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯉꯥꯡꯁꯦ ꯀꯅꯥ ꯊꯥꯛꯇꯣꯔꯤ ꯍꯥ ꯀꯅꯥ ꯊꯥꯛꯇꯧꯔꯤꯒꯦ ꯀꯪꯁꯤ ꯁꯤꯍꯜꯂꯁꯦ ꯍꯥꯏꯔꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯀꯔꯤ ꯅꯨꯡꯒꯤ ꯅꯨꯄꯤ ꯉꯟꯅ ꯊꯤꯖꯔꯨꯅꯣ ꯍꯥꯏꯕꯗꯣ ꯌꯧꯏ ꯑꯣ ꯄꯥꯝꯗ꯭ꯔꯒ ꯊꯣꯛ ꯍꯥꯏꯅ ꯊꯣꯛꯎ ꯀꯩꯅꯣ ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯉꯛꯏꯁꯤꯅ ꯑꯎꯟꯄꯣꯠꯇꯩ ꯍꯦꯟꯕ ꯅꯆꯥꯁꯨ ꯌꯥꯎꯔ ꯄꯨꯈꯣ ꯍꯥꯏꯌꯣ ꯑꯄꯥꯝꯕ ꯑꯃꯨꯛ ꯊꯤꯔꯒ ꯀꯣꯛ ꯂꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ ꯍꯣꯏ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯤꯕꯣ ꯍꯣꯏ ꯅꯪ ꯅꯨꯄꯤꯗꯤ ꯐꯕ ꯐꯔꯤꯅꯦ ꯆꯥꯡꯍꯟ ꯄꯤꯖꯔꯒ ꯊꯥꯔꯛꯏꯅꯦ ꯑꯩꯈꯣꯏ ꯅꯨꯄꯤꯗꯤ ꯌꯥꯍꯧꯕ ꯍꯧꯒꯠꯂꯝꯗ꯭ꯔꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯑꯩꯅ ꯆꯥꯔꯛꯏꯁꯦ ꯆꯥꯛꯁꯥꯒ ꯅꯠꯇꯦꯉꯣ ꯆꯖꯤꯛꯅꯤ ꯑꯗꯨꯁꯨ ꯉꯧꯔꯒ ꯅꯨꯄꯤ ꯋꯥꯁꯦ ꯇꯣꯛꯁꯤ ꯍꯦ ꯑꯗꯨ ꯅꯨꯄꯥ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅꯦ ꯑꯩ ꯋꯥꯗꯤꯅꯦ ꯈꯪꯉꯕ ꯃꯧ ꯍꯜꯂꯛꯄꯤ ꯃꯔꯟ ꯃꯇꯨꯡꯒ ꯌꯥꯝ ꯂꯩꯕꯤ ꯑꯩꯈꯣꯏꯒꯁꯦ ꯏꯔꯥꯏ ꯂꯥꯏ ꯊꯥꯛ ꯉꯝꯕꯤ ꯑꯗꯨꯝꯕꯁꯨ ꯈꯔ ꯌꯦꯡꯁꯤꯗ ꯂꯩꯍꯦ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯃꯧꯗ ꯉꯥꯎꯈꯠꯂꯛꯏ ꯑꯩꯅ ꯃꯔꯣꯟ ꯑꯃ ꯑꯁꯤ ꯌꯨꯝꯕꯨꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯈꯛ ꯌꯥꯎꯕꯤꯁꯦ ꯑꯁꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯌꯦꯡꯉꯁꯤꯔ ꯈꯜꯂꯤꯌꯦ ꯃꯑꯣꯡꯅꯤꯅꯦ ꯍꯣꯏ ꯃꯤ ꯇꯥꯔꯤꯅꯦ ꯌꯨꯝꯕꯨꯒ ꯇꯥꯔꯗꯤ ꯋꯥ ꯊꯣꯛꯅꯔꯤꯅ ꯊꯕꯛ ꯁꯨꯅ ꯁꯤꯡꯖꯨ ꯁꯥꯔꯅꯤꯅꯦ ꯃꯤ ꯐꯨꯕꯤꯔꯛꯇꯅ ꯅꯪ ꯑꯁ ꯅꯍꯥꯟꯋꯥꯏ ꯅꯃꯥ ꯅꯄꯥꯅ ꯅꯍꯩ ꯅꯁꯤꯡ ꯇꯝꯃꯨ ꯍꯥꯏꯔꯤꯉꯩꯗ ꯇꯝꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛꯅ ꯑꯣꯖꯥꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯣ ꯑꯗꯨꯅꯦ ꯑꯩꯁꯨ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅꯦ ꯅꯣꯏ ꯅꯃꯥ ꯅꯄꯥꯁꯨꯅꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯦ ꯀꯩꯗꯧꯔꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯔꯕ ꯅꯪꯒꯥꯁꯦ ꯉꯧꯁꯨ ꯉꯧꯗꯅ ꯑꯉꯧ ꯍꯦꯛꯇ ꯀꯧꯁꯜꯂꯤ ꯅꯪ ꯃꯤꯡꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯅꯪ ꯀꯧꯕ ꯑꯃ ꯊꯣꯛꯇ꯭ꯔꯣ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯣ ꯅꯪꯁꯨ ꯀꯩꯗꯧꯔꯕ ꯑꯩꯅ ꯊꯣꯏꯕ ꯀꯥꯏꯅ ꯆꯦꯛꯀ ꯁꯨꯔꯗꯅ ꯗ꯭ꯔꯦꯟꯒ ꯆꯜꯂꯗꯅ ꯑꯗꯨꯏ ꯃꯍꯨꯠꯇ ꯏꯟꯖꯤꯅꯤꯌꯥꯔ ꯊꯣꯏꯕ ꯗꯣꯛꯇꯔ ꯊꯣꯏꯕ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯄꯛꯆꯔꯣꯏꯗ꯭ꯔꯣ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯖꯨꯒꯥꯂꯤ ꯊꯣꯏꯕ ꯀꯥꯏꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯑꯁ ꯋꯥꯊꯤꯁꯤꯅꯕ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯉꯥꯛꯇ ꯏꯁꯤꯡꯅ ꯏꯁꯤꯡ ꯈꯣꯏꯔꯥꯡꯕꯅꯦ ꯂꯥꯎ ꯏꯁꯤꯡ ꯑꯝꯇ ꯍꯥꯏꯂꯣ ꯑꯣ ꯅꯪ ꯍꯧꯅꯕꯤꯗꯨ ꯑꯃ ꯍꯧꯔꯛꯑꯕ ꯅꯪꯗꯣ ꯍꯥꯏꯗꯣꯛꯁꯨ ꯂꯥꯛꯑꯣꯕ ꯑꯩ ꯉꯝꯃꯔꯣꯏ ꯃꯣꯏ ꯏꯃꯨꯡꯁꯦ ꯑꯩ ꯀꯌꯥꯝ ꯍꯥꯏ ꯆꯥꯟꯅꯗꯦꯕ ꯑꯝꯇ ꯍꯥꯏ ꯂꯥꯛꯑꯣꯕ ꯑꯁ ꯂꯥꯛꯑꯣ ꯑꯩ ꯂꯥꯛꯑꯣꯕ ꯇꯜꯂꯤꯃꯤ ꯅꯪꯕꯣ ꯑꯝꯇ ꯂꯥꯛꯑꯣꯕꯦ ꯅꯪ ꯑꯗꯨꯝ ꯍꯥꯏꯖꯧ ꯑꯩ ꯉꯝꯃꯔꯣꯏ ꯃꯥ ꯏꯁꯤꯡ ꯊꯛꯅꯤꯡꯉꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯃꯥ ꯏꯁꯤꯡ ꯊꯛꯄꯤꯖ ꯑꯃ ꯍꯧꯔꯛꯑꯦꯅꯦ ꯏꯁꯤꯡꯗ ꯀꯧꯕꯗ ꯊꯕꯛ ꯁꯨꯐꯝ ꯈꯪꯄꯣꯠꯇꯦ ꯅꯪ ꯏꯁꯤꯡ ꯊꯛꯎ ꯅꯪ ꯏꯄꯥ ꯊꯣꯏꯕ ꯊꯣꯏꯕ ꯍꯥꯏꯁꯦ ꯑꯝꯇ ꯂꯥꯛꯑꯣꯃꯤ ꯑꯁ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯣ ꯏꯁꯤꯡ ꯈꯧꯔꯥꯡꯅ ꯈꯥꯡꯉꯝꯗ꯭ꯔꯦꯃꯤ ꯑꯝꯇ ꯍꯥꯏꯌꯣꯕ ꯅꯪ ꯍꯥꯏꯌꯣꯕꯗꯨ ꯅꯪ ꯅꯪꯁꯤꯗꯤ ꯅꯃꯥꯏꯗꯨ ꯅꯪ ꯑꯩꯒꯗꯤ ꯃꯥꯏ ꯆꯥꯟꯅꯗꯦꯅ ꯇꯧꯕꯅꯦꯕ ꯑꯩꯗꯤ ꯆꯥꯟꯅꯔꯦꯍꯦ ꯆꯠꯂꯣ ꯑꯝꯇ ꯍꯥꯏꯔꯨꯆꯣꯃꯤ ꯑꯁ ꯆꯠꯂꯣ ꯃꯣꯏ ꯃꯤ ꯀꯧꯅꯤ ꯈꯟꯕꯗꯅꯦ ꯆꯠꯂꯣ ꯍꯣꯏꯍꯦ ꯀꯩꯅꯣ ꯄꯦꯄꯥ ꯄꯦꯄꯥ ꯍꯦꯛ ꯇꯧꯔꯗꯅ ꯌꯨꯝꯕꯨꯃꯨꯛꯀꯤ ꯁꯛꯇꯥꯅꯦ ꯑꯩꯗꯤ ꯄꯦꯠꯂꯕꯅꯤꯗ ꯑꯩꯗꯤ ꯊꯕꯛ ꯉꯥꯛꯇꯪ ꯁꯨꯕꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦꯕ ꯍꯥ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦ ꯍꯥꯏꯔꯒ ꯈꯧꯔꯥꯡꯅꯤꯌꯦ ꯅꯪꯗꯤ ꯑꯍꯤꯡ ꯆꯨꯞꯄꯗꯣ ꯁꯒꯨꯝ ꯁꯥꯏ ꯂꯩꯔꯕꯅꯤꯅ ꯏꯁꯤꯡꯗꯨ ꯅꯣꯡꯃꯗ 50 ꯊꯛꯏꯅꯦ ꯌꯥꯗ꯭ꯔꯦ ꯁꯦ ꯈꯔ ꯀꯪꯉꯦ ꯌꯥꯔꯣꯏ ꯂꯥꯎ ꯊꯕꯛ ꯁꯨꯕꯁꯨ ꯂꯥꯎ ꯌꯨꯝꯕꯨꯅ ꯉꯥꯡꯕꯗ ꯂꯣꯏꯔꯕꯅꯤ ꯆꯪꯉꯝꯃꯨ ꯆꯠꯂꯣ ꯅꯪꯗ ꯍꯦꯛ ꯀꯧꯅꯕꯗ ꯑꯩꯁꯦ ꯋꯥꯔꯕꯅꯤꯀꯣ ꯆꯠꯂꯣ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯃꯆꯥꯅꯨꯄꯤ ꯂꯩꯍꯧꯋꯦ ꯃꯆꯥꯅꯨꯄꯤꯗꯣ ꯃꯆꯥꯅꯨꯄꯤ ꯂꯩꯔ ꯀꯩꯗꯧꯔꯒꯦ ꯑꯩ ꯃꯩ ꯆꯥꯟꯗꯦ ꯅꯪ ꯍꯥꯏꯔꯨꯔꯣ ꯑꯩ ꯆꯪꯉꯦꯀꯣ ꯑꯁ ꯁꯦ ꯑꯁ
ꯑꯩꯅ ꯍꯥꯏꯁꯤ ꯇꯧꯁꯦ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯁꯤ ꯇꯧ ꯃꯆꯥꯅꯨꯄꯤ ꯊꯣꯛꯂꯛꯄꯅꯤ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯑꯦ ꯅꯪꯗꯤ ꯀꯩꯗꯧꯗꯣꯏꯕ ꯍꯥꯏꯁꯦ ꯑꯁꯤꯒꯨꯝꯕꯁꯦ ꯀꯣꯏꯈꯥꯏꯔꯒ ꯈꯥꯏꯒꯗꯧꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯀꯥꯏꯔꯒ ꯍꯤꯡ ꯌꯥꯗꯣꯏꯅꯤ ꯃꯤ ꯇꯥꯅꯤꯅ ꯅꯪꯕꯣ ꯀꯩ ꯃꯁꯤ ꯅꯨꯄꯤ ꯊꯤꯔꯕ ꯅꯪꯅ ꯏꯁ ꯃꯣꯏ ꯈꯪꯄꯣꯠꯇꯦ ꯂꯥꯡꯅꯨ ꯀꯩꯅꯣ ꯁꯤ ꯂꯥꯎꯅꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯍꯥ ꯌꯥꯔꯦꯁꯦ. ꯏꯖꯥꯅꯗꯅꯕ ꯆꯠꯂꯣ ꯆꯠꯂꯣꯗꯤ ꯆꯠꯂꯣ ꯆꯠꯂꯣ ꯅꯪꯁꯤꯗꯤ ꯁꯨꯝ ꯇꯧ ꯂꯩꯅꯨ ꯆꯠꯂꯣꯕ ꯌꯨꯝ ꯁꯥꯕ ꯂꯥꯛꯄ꯭ꯔꯥꯕꯨ ꯀꯣꯛ ꯀꯥꯏꯗꯣꯏꯅꯤ ꯌꯦꯡꯉꯨꯀꯣ ꯊꯛꯅꯕ ꯏꯁꯤꯡ ꯈꯤꯇ ꯄꯤꯕꯤꯌꯨꯕ ꯄꯥꯕꯨꯡ ꯏꯃꯥ ꯊꯛꯅꯕ ꯏꯁꯤꯡ ꯈꯤꯇ ꯂꯧꯖꯒꯦ ꯀꯩꯅꯣ ꯈꯪꯉꯦ. 이몽 미 ꯂꯩꯇꯦ ꯈꯪꯗ꯭ꯔꯣ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯊꯛꯅꯕ ꯏꯁꯤꯡ ꯈꯤꯇ ꯂꯧꯖꯒꯦ ꯇꯧꯕ 이스ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯗꯤ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯒ ꯊꯛꯀꯦꯒ ꯆꯥꯒꯦꯒ ꯁꯤꯗꯅꯤꯅꯦ ꯅꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯃꯤ ꯑꯣꯏꯕ ꯉꯝꯗ꯭ꯔꯤꯁꯦ ꯋꯥꯠꯂꯤ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯁꯨꯅꯦ ꯍꯣꯔꯦꯟ ꯋꯥꯏ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯀꯥꯟꯗ ꯊꯛꯀꯗꯕ ꯈꯪꯉꯕ ꯑꯝꯇ ꯑꯩꯕꯨꯗꯤ ꯊꯛꯇ꯭ꯔꯁꯨ ꯌꯥꯕ ꯁꯤꯗ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯖꯦ ꯃꯥ ꯏꯁꯤꯡ ꯈꯣꯏꯔꯥꯡꯉꯦ ꯍꯥꯏꯕ ꯍꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ 이마 곤장 여러보 아도 아이기 릭도 그이 디자인을 사한도이노바 아스 빰데 너희 타비 마루 가이나 아이 빰데바 아이기 디네 레이 빠링 만비도 아두 디자인도니 해나 빰제이바 아두 사람모바 빠붕다 하이바 아두가네 이마 사나도 모르마가 데이터바 디아로이고 호이바 탐메바 ꯑꯝꯇ ꯉꯥꯏꯈꯨꯑꯣ ꯌꯥꯔꯗꯤ ꯏꯁꯤꯡꯗꯣ ꯑꯝꯇ ꯄꯤꯕꯤꯌꯨꯕ ꯑꯩꯅ ꯉꯁꯥꯏꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯊꯕꯛ ꯂꯣꯏꯔꯀꯥꯟꯗ ꯊꯛꯎ ꯍꯥꯏꯗ꯭ꯔꯣ 이베마 랑래 아이부디 야래바 뚜 아시마나버샤 아hinga tumdabaga maje chabam tapam matam naidreba 마기 칼라가 따디 비비우바 ꯖꯣꯔ ꯁꯥꯟꯅꯕ ꯆꯠꯄꯩ ꯑꯣꯏꯔꯝꯅꯤꯅꯦ 으씨 그다이데누다 수마이 떠봐 맞아 한덕 MCS기 exam 타네나 깐노 혼나봐 까이데 tumba chabaga matam naidabduda 마이지 신 거리 오르모네바 ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯩꯔꯣ 마님이 아생마이님이 ꯗꯥꯏꯔꯦꯛ MCS ꯊꯥꯗꯣꯏꯕ 으씨 다이렉니니 베마 아이나가 하잖아봐 나 떼와네 ꯑꯗꯣ ꯅꯣꯏ ꯂꯣꯏꯅꯃꯛ ꯄꯥꯈꯪꯂꯣ 마네 마주 박항 누가 아이주 박항 ꯁꯣꯔꯤ ꯑꯩ ꯏꯁꯤꯡ ꯂꯧꯊꯣꯛꯎꯈꯤꯒꯦ ꯉꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯨꯀꯣ 아이 부도라니 아이 부도라니 어찌 맹들이 뭐시지 까다 반버디 빨래